Image Paodam yang tabi riba kwai panamapu Reena Naorem na ahan bamukta da taram na okchari loina na khurumjari. Ngasi gi maroi pauda. Chief Minister N. Biren na street vendor listing ahum chahum humfuga nitoi da loan yen thokre. Moirang them ibu tombi lekhidabagi kunga taruklak suba ningsing thoram pangthokre. Loina na India da COVID-19 na sikhibagi masing lakh ama lising nifu chamanga humudra humdoi yaukre. Mapungoiba paumu pizari. Chief Minister N. Biren na street vendor listing ahum chahum humfuga nitoi da loan yen thokre. Ngasi Chief Minister gi Secretariat pangthokhiba loan yen thokpagi thoram adu Manipur Urban Development Agency muda na sinbane apunba loni listing ahum chahum humfuga nitoi asigi manungda loni listing ahum sumna tara mangana Pradhan Mantri Street Vendors Atma Nirval Nidhi PM Swadnidhi gi makhada aduga mioi chahum nifuga taret na mudra scheme gi makhada khudong chaba se phangan kibane PM Swapnidhi asi Union Ministry of Housing and Urban Affairs na COVID-19 pandemic na maram oiraga sel chum awaba mayong na raba street vendors singbo khara makhai orabasu mateng pangba ngamnaba chahi asigi haukiba June amada haudokibane Manipur da PM Swapnidhi amadi mudra scheme gi makhada haujik fawbada vendor lising manga chahum yangkhai ga mari da kanaba phangan kre State government asina apunba vendor lising kunda assistance asi phanganna pandam thamle. Ngasigi thoramadu da Mahut Minister Okram Henry, Works Minister TH Bishorjit, PHE Minister L. Diko, Water Resources Minister Letpao Haukip, Forest Environment and Climate Change Minister Awangbo Nyumai, Education Minister S. Rajan, Agriculture Minister Olukoi, CAF and PD Minister TH Satya Brata Atay Tongan ba Thabak Pairiba MLA Singh, Chief Secretary asina chingba kaya so saruk yaki. Thoromatu da wangang laduna Chief Minister N. Biren na PM Swapnidhi amadi mudra scheme asi chingi district sing da so khudong chaba phanganna bagi State Cabinet na lakliba tang mapal da Senapati District Headquarters da pangthokadoriba Cabinet meeting da warep lauragani haina phongdoki. Loina na anauba nupi kaithil tara tongan bachingi district sing amadi tamgi district ki manung channa Bisnupur amadi Sekmaida saragani haiki. Later Laira Awana Tabashinga Mate Hadi Pamba Bank which will be rewarded at 15 August. 15 August Samado state level ki khata bank ki adu manager report ka first second had a comment the period of the moi would recognize the Aduga Hata Vision repeat again, please don't do it. Projadi Mathin from you. Later Laira Awana Mayam like Mayam Tamurga, Community Service from the Way, Akari, the Purana option of the Laban Harun Mayam. Isalisa Mayam, do Madu Moyla for the Harana Matin Pampi, like a PB, the girl, Moibu, Sendalan Bikiba, Hinnabi Lambikiba, so Banki Maton. Manipur da haukiba pung kunmari asida general population dagi mioi chamaga yangkhai mathoi Central Armed Police Force dagi CAPF dagi personnel ama apunba mioi chamaga yangkhai nithoi nauna positive oiba thengnabadagi state asigi COVID-19 confirm case lising kunga taruk chani kunga manga sukre mioi ahumna lekhidabadagi apunba sikhibagi masingna chahum sumna mapal amadi mioi chamaga nifu mapal na discharge tokibadagi apunba recover tokiba masingna lising kunga nithoi chamapal maudra ga taret amadi active case tana mioi lising ani chamapal taraga mapal leiduna Manipur gi recovery rate chada marifuga taret dasmek taruk mapal da leire haina health department ki COVID-19 common room dagi phangba pauna hairi ngasi nauna COVID-19 positive oiraba mioi sing adudi RIMS ta nifugo humdoi Jenims ta yangkhai mathoi Imphal West ta taraga mathoi Maipak Pe Swiss Christian Hospital Jivan Hospital Bisnupur Chandel Senapati amadi Tamenglong da amamam Mothers Care Hillside Isen Diagnostic Churchanpur amadi Kamjong da ani Caesar Hospital da tara Ras Medicity da Nepal Thawal amadi None da mari Bhavina Diagnostic da ahum thengnaki
नौना पॉजिटिव होइरबा जनरल पॉपुलेशन की मियोइसिंग असि ट्राइबल हिस्ट्री लेटबा लोकल ngakतने मखोई पुनमक लौखतुना कोविड केयर फैसिलिटी फंगहनबगा लोइनाना मेडिकल प्रिकॉशनरी मेजर्स सिंग लौखतख्रे ngasi लेखिद्रबा मियोय अहुमना बिष्णुपुर डिस्ट्रिक्ट तगी चाही 53 सुबा नुपा अमगा चाही 30 सुरबा नुपा अमगनी अमदि चुचानपुर डिस्ट्रिक्ट तगी चाही 35 सुरबा नुपा अमनि हाइरि COVID-19 Pandemic asida haukiba pung kunmari asida Kaching district ki oina nova COVID-19 confirm case phangdabadagi hauji apunba confirm case masing district asigi oina chatruk umudraga mathoi da leiri ngasi mioi taret na discharge tawki haina ngasi nungtil pung ani fawbada leikiba Kaching district ki COVID-19 update report palli report asina makha tari badi Kaching district asidagi mioi taruk laina asina maram oiraga leikidre containment zone oina lauthokraba mafamna mapalni Kaching da hangliba COVID care center da patient kuntraga mathoi layengduna leiri atopa Kaching district age patient yankai mathoi na tongan mafam da hangba CCC singda thamli aduga Kaching district ki mioi lising amaga chahum kuntraga ni thoina hauji home quarantine tawduna leiri hairi Konthau jam AC ki moidang pokpi mamang leikai ground ngasi selin digital amadi NR media ni na kusamnaduna wasak lomina ba haiba thoroma ma pangthokre Ngasigi thoramadu da Selin Digital gi producer Fanjawam Ranajit NR Media gi proprietor Rajesh Amadi Moidangpo Jila Parishad ki Pradhan Laishram Kainatonna Mathang Sina Chief Guest of Honor Amadi President Oina Saruyaki Wasak Longmi Nabagi thoramadu da Mioi Chani Yankai Rom na Saruyaki Loinana Tiliba Miam da face mask hand sanitizer su lem na yentoki Maruina COVID-19 lantheng nabada face mask physical distance amadi hand sanitizer niyam chumna season aduna COVID-19 maithiba peminasi haina wasak lominaki Tentha multiplex management committee tentha na miyamgi matenga loinana tentha multiplex complex ta saba tentha multiplex kangsang haunabi matungina ngasi Manipur lenga ki deputy CM Yumnam Joy Kumar na sangaduna miyam da khusena kre sangabagi thauramadu da athoiba mitunglen gi warol piraduna Yumnam Joy Kumar na hai Manipur picture abasu aikhoigi ipai pu singna thambiramba nat culture sana khona ba amadi yelongai dagi ipai pu singna hodok piramba masana singna chawroba malem masida masak taklibane aikhoigi yelongai dagi leijarak iramdam masigi itihas ka su tanna thana ba yadraba mamingda ngairaba kang masana sebo Yokhanaba honabagi damakta tentha multiplex committee bu thagatpa phongdoki mahangna hai aikhoigi yelongai dagi leijarak masana singasi yokhatminasi amadi loinana aikhoi masel amana amagi mateng pangnaduna chawkhatpa malemda tomchen nganba iramdam ama seminasi haiba wafam thamki ngasigi thoramadu da Manipur lenga ki hana art and culture minister oiramba Dr Narasina Thoromapu aduga Padma Shri awardee warepanaba amadi Manipur Kangsang Association gi president M Jadumanina akhanaba mithunglen sing oina saruyaki agriculture da the fish society da they say when they get khung na ba khung na ma but they see adu really sai ai da koi je amuka injeta they ya ba adu ga sapat ka ya ba tama ga khung da ba ya ba ki you they important lo ka sa da je kasi ko yo kachi adu ga tona be ba musu Yamna pigliba nupi macha ama sexually assault torombaga mari leinana thaudoga sida chenaba oinam nanau sing chahi kungama pal apokpa lekhidraba o maipak tronglaubi mamang lekai moirangdagi mioi asi thasigi tang mari amasung manga gi lona bai hingda fagat pangam khre mioi asi hanana kunja singna phaduna phu chaiba tawkhraba matungda security personnel singdagi sunan thoklaga chen khraba mioi ni adubo prajagi maikai dagi Mara lairaba mioi asi fanaba honabada chauba mateng pangbirakpadagi yamna thuba matamda mioi asi fabangam khibane haujek asina thaudo asina police ka prajaga achetpa mari leinarabadi crime sing amasong criminal sing thengnabada maipakna pangthokpa ngami haibagi achauba khudam ama oire haina SP Kaching Victoria Yenkhomna phongdorakli loinana mara lairaba mioi asibo athuba matamda fanaba honabada mateng pangbirakhiba singbusu Kaching District Police ki Maikai dagi thagatpa phongdorakli Hairok Kendra gi matam sangna mihut hoiramba miyamna Hairok Ibotombi hairaga hanna khangnaba miyamgi luchingba moirangthem Ibotombi lekhidabagi chahi kunga taruklak suba ningsing thorong ngasi Ibotombi Memorial Trust na sillaga Hairok ta leiba lekhidrabagi yumda pangthokre
ningsing bayai haukiba ingkumja lisingamaga chamapal maudraga marigi chahi adugi December 3 ki angan ba yukta masak khangdaba khulai paibasingna moirangthem ibotombibu hairokta leiba masamaki yumda nongmaina kapaga hatkibani COVID-19 laina laichat ki section thoranga loinana mamangi chahi singda pangthokpa ningsing thoramdagi khara nathairaga handaki chahi gi oina lekhidrabagi Furada hai lei katki loinana chahi khudingi chathaduna lakpa lenga ki makhal amatagi pension phangdriba hal sing lukhrabi sing amadi disable sing da piba pension gi senpham trust ki mioi singna polling gi oina yelagani hairi pension gi senpham yenthokpa adu ngasi hairok kendra gi polling 33/36 hairok litandagi hodokki ngasi ki thorom adu mari leinana wangang bada trust ki chairman zoeriba lekhidra baibo tombigi machanupa hanagi minister haujikna Manipur Pradesh Congress Committee gi president M Okrendona hai Manipur da ingba tappa manaba khunayama purukna ba hona bada ibotombi memorial trust nasu achoba thodang lauri matam amada lamdam asigi mapa kainaba mapuroiba kainaba macha kainaba kayagi tengtharolna Nilami adubu ngasidi Manipurda tamna ingba tappa khunayama oirakli masi oiraknaba honabada hairo kendragi miyamnasu achoba thodang yauri haibada laloi ibotombi memorial trust na mihat mipun leitaba ing tappa khunayama oinaba haukiba chahi kunga tarugasi lauduna lakli ngasisu adumak lauri amadi tungdasu lauduna laikigani trust na khunayasade ingba tappa puraknaba honabada choba thodang lauri Asukyamba miyamda mateng pangbang amliba se trust ki fund marang kaina leiduna nate lekhidra ibotombi bu nungsibiba kendra sigi miyamna angam ba mateng pangbiduna pibane trust asina chahi sigi oina punna mioi lisingamaga chatruk somna anida chahi amage lupa lising aniga chamari pigane hairo kendra dagi medical selection fanglaglaba doctor tamlagadaba mioi kayada mateng pangkhre aduga kendra sigi cancer patient chani henbadasu lupa lising tara mateng pangli tungdasu adumak pangkhigani haiki Kendra leiba lektalaira nauna lukra oikraba aduga atop ahalaman si sarkar gi pension na cover toba ngamdaba mioi kayada mioi lising amaga chatuk anida ngasidagi hauraga mahaki leikidaba siga mari leinana lagriba tang 12 phawba hairo kendagi manungda leiba pensioner singi magi leifamda ekoi trustee members singna chalaga सरकार ने पीबा SOP मपुंग फाना ngakna ekoi masigi pijanaba thorang tawjari Haukiba November gi tang kunga mapalda chanam sandrokta leiba Waithau Protected Forest ke Yaripok block ki compartment number Nepal da u yali haibadagi madubo thingnaba chaluba forest department ki mathau tawba lakchariba staff singda mafam adugi mioi singna halage matagumna nongmai kaptuna ki akhang tholan khibagi mayokta ngasi Thawal Forest Division gi manung chana leiba tungan wa forest office singi complex da wakat mifam sing chathakre ngasi ayuk pung 10 dagi hauna chathakiba wakat mifam ado forest Thawal Forest Division gi Kakching Range ki office complex amade Thawal Range office complex da staff singna amasung range ani gi makhada leiba bid office Nepal gi staff singna magi office complex da su tungan ba placard sing season aduna wakat mifam sing chathaki amade wakat mifam sing aduda Thawal Forest Division gi makhada leiriba Joint Forest Management Committee JFMC gi member kuntraga Nepal saruk yakki Forest staff singna sinduna chathakiba wakat mifam adubu sawaludana wildlife amadi biodiversity ga mari leinaba organization sing WBCC Manipur UWLPC Peoples for Nature amasung Yening Foundation gi apunba body ama oiriba Joint Committee on Wildlife and Biodiversity JCC WB Manipur gi apunba member humfurom nasu ngasigi wakat mifam aduda saryaki Sit-in protest atuda sarukyaba lakiba Wildlife and Biodiversity Conservation Committee WBCC Manipur gi President Rabi Takhelambamna haikibada numida dumaktada police case amasu laukhatre hairaga karigidamakta thodogaduda chenariba mioi sing asi fawbada phagatpa ngamdribano amadi numida duda halage matagumna kapthorogliba nongmai adu mari leinaba singna hojik fawbada phagattabagi maram karigino haina hangladuna aikoi Ikai khumnariba lenga sigi chief minister Nongthombam Birena Umang Singh yokhanaba wafam kaya marum phongdokpasu laikre aduga umang kannaba changluba lenga sigi department amada nongmai kalba fawbada wa haibidana tumina laisinba se WBCC na nungaijade hairaduna numedadu gi thawong adu umangbu yanthatpa pamba singna satharakpani haina
लौजै हाइना रवि तखेलंबमना मखा ताखी हालगी मतागुम नोंगै कापथोरखिबा थोंग अदुबो वाइल्ड लाइफ एंड बायोडाइवर्सिटी कंजर्वेशन कमिटी मणिपुरना यामना कन्ना यानिंगदे अमदि थोदोकदुदा चेनरिबा मियोइसिंग अदो नुमिलदुदा केस लौखखरगा ngasi फावो फादना थंबगी मरम करिगिनो अमदि नुमिलदुदा कापखिबा नोंगै मणिपुर लेंगाकना हौजिक फावो लौखत्तबगी मरम करिगिनो हाबसे WBCC ना मणिपुर लेंगाकता वांगोइना हंगनि अमरोमदसो थौदोक अदुबो यानिंगदबो फोंदोक्तुना यूनिक वाइल्ड लाइफ प्रोटेक्शन कमिटी UWLPC मणिपुरनसो ngasi सेंगमाइजिंग थोंगदा ह्यूमन चेन सेमदुना ग्रीन मिशन मणिपुर की एम्बेसडर वेलेंटिना इलांगबम यावना खोंजंग चंगसिनख्रे खोंजंग अदुदा सरुक याखिबा UWLPC की एडवाइजर इरेंगबम बाबू मंगांगना हाइकिबदा महौसागी खलदा कायदनबा मणिपुर की चीफ मिनिस्टर नोंथोमा बिरेना ग्रीन मिशन मणिपुर सेमदुना होनेरिंगै चेरगसिदा चनम संद्रोक एरियादा पाक्तकनाना उमंग सिंह मांगहन्नबा होनरकपा असि लाइबक थीबनी हाइरदुना पुनमगसि मणिपुर की चीफ मिनिस्टर ना थिजिनफम थोई अमदि नोंमै कालिबसिंग अदुगी मसक ममिंग खंगलबा फावबदा फाद्रिबा करिगिनो हाइना हंगलदुना होजिक फावबदा एक्शन अमता लौखतबा हाइबासि लाइबक थीबनी हाइकी कक्सिंग डिस्ट्रिक्ट टास्क फोर्स की कन्वेनर एम मनीश्वर खुमन्ना लुचिंगबा कांगबू अमना मयाई काबा चिंजाक सिंह फागतुना मई थारगा मंगनख्रे कक्सिंग डिस्ट्रिक्ट टास्क फोर्स की कन्वेनर एम मनीश्वर खुमन्ना पाउमिसिंगदा फोंदोरकपदा हानादगी मयाई काबा चिंजाक योनबा चाबा थिंगबगा खोंजंगसु संगसिंदुना लाखिबने मसिगी मतांगदसु मियामदा पाउजेल पीबा बाइक रैली अमा डिस्ट्रिक्ट असिगी चटख्रे मसिमक्तदा फत्रबा मयाई काबा चिंजाक सिंह असि ngasi पलेलगी दुकाल मंगादा ड्राइव सथबदा पोलम सिंह अदु फागलखिबने कक्सिंग डिस्ट्रिक्ट असिदा असिगुमलबा तुंगी युम्बी ओइगदबा नहा सिंहबो मांगहनबदा याबा ड्रग्सता हेना ड्राइव सथगनी अदुगा मियामनसु चुंगी इंखलकलिबा नहा सिंहबु कन्नबा होनरिबा कक्सिंग डिस्ट्रिक्ट टास्क फोर्स ना चंगसलिबा खोंजंगदा मतेंग पांगबियो हाइनसु फोंदोरखि पाउगी मरकथना ब्रेक अमतंग लौजरी COVID-19 मियोय अमदगी अमदा यामना लाइन संदोकनबा लाइना लाइचत अमनी लाइचत असिबु संदोरक्तनबा अमदी मांगहनखिबदा एखोय इसा इसागी चावरबा थौदांग लೈ लेंगांगना पीरिबा SOP इसा इसागी इमुंग मनुंग परेंग लेकाइदसु ngakna चसी परेंगदा लेकाइदा यारिबा मखै मियाम पुनबगी थबक थबमसिंग तौबिगनु COVID-19 लाइचत असिदगी ngakthoknaba vaccine पुथोक्ट्रिबनी चेक्सिनबा हाइबसिना COVID-19 लाइचत लायोंग असिदगी ngakthoknaba अमसुंग मांगहनखिनबगी ख्वाइदै फबा उपायनी निंसिंगबियु खुद सा तोइना सेंगना हामदोकपिबा मास्क सिजनबा सोशल डिस्टेंसिंग ngakpa मियाम पुनबगी थबकसिंग तौबिदबगा लोइनाना अखोई खुदिंग वखल तामिनदुना COVID-19 लाइना लाइचत असिबो मांगहनखिनबा होटनमिनरसी ब्रेक की मतुंगदा तरामना ओक्चरी मोरेगी तोंगान तोंगान मफम अनि लांगदुम बैंक अमदि गांगते बैंक दगी फंगलखिबा अनि सुबा लंजाव मतंगी बॉम मरिफुगा नेपाल ngasi इम्फाल मोरे लंबी दगी माइपी विलेज रोमदा किलोमीटर 10 रोम चटलगा लेबा मफम चाबा मदा बॉम सिंग अदु असोयंगाम यावदना पोखै हनखि ngasi बॉम सिंग अदु मणिपुर पुलिस की बॉम एक्सपर्ट टीम अमदि असम राइफल्स की बॉम एक्सपर्ट टीम अनिना पोखै हनखिबनी ngasi बॉम पोखै हनखिबा अदुदा मोरे पुलिस की ASP ऑपरेशन M अमित OC दिलीप कुमार OC CDO रविंद्रना लुचिंगबा ऑफिसर कया यावखि हियांगलम केंद्रदा लोक जनशक्ति पार्टी LJP की टिकेट तरानिथोय सुबह असेंबली इलेक्शन थेंगनगदौरिबा श्री नोंगमाइथेम संजोय सिंह की मिटिंग मखादा लोक जनशक्ति पार्टी LJP वाइखोंग पोलिंग कमिटी अमदि लोक जनशक्ति पार्टी LJP थोंजाव पोलिंग कमिटी अनिना अहानबा पैसा पुथोक्तुना अचंगबा पैसा पुथोक्तुना वाइखोंग विलेज कोमनाव विलेज अमसोंग थोंजाव विलेज की मनुंगदा लैबा चाही हुमुद्रा अमसोंग मथक्ता लैबा अहलसिंगदा निंगथम थाना लाकपदा चंबा फी अममम खुदोल तमख्रे थोरोमदु सोशल डिस्टेंसिंग चेक्शन ngakpaga loinana श्री समजेत साबम तोमचौ सिंह श्री खुमुकचम अमुजाव मैतै खुलाकपा थोंजाव श्री चिरोम धका मैतै खुलाकपा वाइखोंग लाइमनाई श्री नोंगमाइथेम संजोय सिंह सोशल वर्कर श्री अंगोम पिसक सिंह रिटायर असिस्टेंट टीचर दबली हाई स्कूल अमदि श्री इलांगबम जुग्रिंद्रो सिंहना मयाई टांगबलदा लेंसिनखि थोरोमदुदा तिनखिबा अहल लमन पुनमकना श्री नोंगमाइथेम संजोय सिंहबु मंगोल आशीर्वाद पीबगा लोइनना थागतनाखि इंडिया होखिबा पुंग कुनमरी असिदा एक्टिव कोरोना वायरस की केस लिसिंग कुंथ्रागा निथोय चमापल मरिफुमाथोय लाखी अदुगा लेखिदबगी मसिंगना चाहुम मौद्रा माथोयनी मसी थारगा कोविड-19 लाइचता पुन्ना सिखिबगी मसिंगना लाख अमा लिसिंग निफु चमंगा हुमुद्रा हुमदोय यौख्रे लेबाग असिदा फखिबगी अपुनबा मसिंगना
lakh maudra mathoi lising kuntra gama pal chama pal sumna ama henkre active case masing khwaidagi yamna lakhibana Kerala na oiri ani subadana Maharashtra duga ahum subadana West Bengal na oike world largest vaccine maker oiriba Serum Institute of India na coronavirus vaccine emergency gi oina seasonana magi damakta authority dagi ayaba ngairi COVID-19 ga mari leinana mi sibagi chang hengalakliba Punjab na vaccine adu state adu da allocation tobina ba Prime Minister Narendra Modi da kanna hijakre India na Russia ge Sputnik V coronavirus vaccine gi dose million chama leire hairi hayeng ayuki pung 10:45 tarakpada Prime Minister Narendra Modi na India Mobile Congress IMC 2020 haudopagi thoramda wa ngangani IMC 2020 ase Government of India gi Department of Telecommunications amasung Cellular Operations Associations of India COAI anina punna sinbane Congress ase numit humni chathagani India Mobile Congress 2020 gi thimna Inclusive Innovation Smart Secure Sustainable haibasini mifumasina Prime Minister gi manglan Atmanirbhar Bharat Digital Inclusivity and Sustainable Development Entrepreneurship and Innovation haibasida mateng pigane mifumasina telecom amasung emerging technology sector singdasu pukning thawatkadauri IMC 2020 da saruk yagadabasing di the telecom CEOs global CEOs artificial intelligence Internet of Things, data analysis, cloud and edge computing, blockchain, cybersecurity, smart cities, amasung automation gi miotsing saruyagani hairi. Sanabagi pauda Huji Goa da sathariba Indian Super League ki ngarang sanakiba 18 suba match da FC Goa na Kerala Blaster FC bo ahum amada maithiba pikre ngasi numidang pung 8:30 tabadagi league asigi kunsuba match Tilak Maidan Stadium da Jamshedpur FC ga ATK Mohon Bagan ga sanaba hokre hayeng December gi tang 9 gi numidang pung 8:30 tarakpada kunithoi suba match Mumbai City FC ga Chennai FC ga sanaragane hujik fawbada point table da Mumbai City FC na match mari sanabada ahum thoiraga point mapal fangduna ahanbada leiri ATK Mohon Bagan na match ahum sanabada ahum thoiraga point mapal fangduna ani subada leiri aroibada maroyo paumon na pizari Chief Minister N. Biren street vendor lising ahum chahum humfugani thoida lon yenthokre Moirang Them Ibu Tombi Lekhidabagi Kunga 6 suba ningsing thoram pangthokre Loinana India da COVID-19 na sikhibagi masing lakh ama lising nifu chamanga humudra humdoi yaukre Masigi damaktari mes Paodam loisinjari myambo mohna khurumjari